ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page ꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ post video ꯈꯔ ꯃꯌꯥꯝꯗ share ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ Robin Mangang Khwarakpona thaglalapa post amakak share tawjage macha oibasingbu mama mapa na kayagi matik nungsijaba macha singnadi madu khangde aina maram oiraga ahal singbu mimang thohangumsi ai ngasi yam nungaite adubu ahal anidu macha duna ujaraga macha phattaba adugi punsida ahongba purakpa oirasanu punsigi para ama tamba oisanu aikhoina kanada kari lalubugino nakhoi kharana aikhoibu asuk yam usitriba yengthiriba karem naribasi nakhoibu ngakpirubagi maheira matungdadi sigumba thodok amuk hanna thoangumsi haina mahakna pendaba wafam thamlagli mahakna sigi post asi video ga loinana share tawrakpani adubu video adudi delete tawgre aduga masak to uhanba nungaitabadagi delete tawgre maram aduna video adudi hapjararoige social media da CM amasung atai miyoising hunduna ngang sakpa tara phagathre Facebook yauna tongan ba social media platform singda CM amasung atai miyoy singda thaksi khasi laitaba imung manung punna taminaba yadaba wahi wata kya sijinaduna sai thangduna ngak sakpa singi mathakta police na drive chathaba hore drive asi thama chunu chathagani haire police ki pauna hairi bana social media da CM amasung atopa miyoy singda phajadaba wahi wata kya sijinaduna ngak sakpa amasung irang saganaba khonaba miyoy tara hena police na phagat khre khara amana jail da thajin khre khara amana phana ba koithi thiri makhata na su social media amasung atai platform singda irang sagana ba hona ba amasung karem kathaina ba singi mathakta draft chathakigani hari makha chatharakpada Ronald Nomaithem haina leiriba Facebook account adun thaglakba post ama amuk share tawjage Chuchanpurdagi ichal ani sina mayumbaina chakhraba matung haujik Moirang College ki relief camp ta leiduna cosmetic amasung perfume yonduna leirak khulakta chattuna yoli saraba langbongi nungsa marak sida yum changduna ichal ani sina khanghoudana unit 13 office ta changaktuna unit 13 gi mabung singna angamba mateng pangjaba asida ichal asina khanghoudana miludagi pirang chintharakpa uraga mabung da haukraba wari lirami mayum maina chakhibagi matang amasung moina lakhibagi matang ichil inaw singna ichal ani sida angamba mateng pangbina ba haijari haina mahakna photo ga loinana share tawragli atopa post amada angomcha bimol akoijamna thagalakpa post ama muk share tawjage aingonda karem kathaina dana usit thawoidaba hauna loncha thaksi khasi yaudaba oidaba amadi hunduna ngangliba mayamsi khutsu thabiganu lobu lana mawong chadana sijinnaduna phabiganu mimangda namdana sengdohanbiganu tawriba asigumba thawong wangang sangangsi mapandagi pusillakpa phattaba chanabi masagi oijabata khanba mapu kharana lana lamjingduna tawhalakpani amadi khunai asigi inat chanabi mangthoktuna aikhoigi furup khunai bu laikha tana mangnaba honarakpa Manipur bu thugaina basilakpa thongni kaugumsi haina mahakna share tawrakli atopa pau amada jirebamgi lanpham kuki terrorist sing amuka sulandara khre Amit Shah na peace purakna ba maitai kuki engage tawba hore hairingaida yelhomi sing tumgadawre Home Minister Amit Shah na New Delhi da Prime Minister Narendra Modi na ahumlak subo oina sangsalakliba laingaki ahanba numit chamani ki mapung pharakpagi ngarang pangthokiba pawgi mifamda Manipur gi irang losin handuna peace puraknaba maitai amasung kuki frup ani gi marakta union laingakna engage tawba hore haina phongdokhraba matung ngarang numidang pung 8 taramdai gi numidang taramdai dagina numidang pung 8:95 tarakpu phawba Jiribam district headquarter dagi makharom da kilometer 3 lom tamak lapna leiriba mongpung maitai khulda kuki terrorist singna bom amadi nongmai nong suhalaktuna akanba lan chatharakraba matung ngasi su makhatana attack tawrokre ngasi gi oina kuki terrorist singna numit yungba matung pungkhai chalaktuna pung ama taramdai dagi hauraduna khul asida amu hanna nongmai kapsinduna landarakhibani kuki terrorist singi maikaida afaba makhalgi assault G3 rifle sing phawba sirinaraki hairi amu hanna khul asida akanba lan chatharakpadagi ngarang dagi kuki terrorist singa onsinaduna khut thoknariba khul ngakliba singi maikaidagi su chapchana khut hanki nakal anigi marakta ngasi numidang pung 10 helakpu phawbada ngahak kanaraga leptana khut thoknaki kuki terrorist singi maikaidagi mapangal kallaba bomb sing phawba sirinaraki adubu nakal anigi marakta aso apan yawgi pawdi official oina phangba ngamkhide adum oina mak ngarang dagi horaduna kuki terrorist singna khul asi tamna akanba lan chatharakpadagi khul asida leiba nupi angang yauna meitai khunja sing nongmai maru amasung bom yorakloi haiba mafam singda chenthokna duna leinakhe numit hek tarakpadagi khul asigi nupi sing punsinna duna
थोलगा खुल ngakpasinggi mateng pangki amasung kuki terrorist singda makhal amatagi central force singna mateng panghandanaba lambi da thoktuna maikup na humsingna lainaki haire banba yabadi ngarang khul asi tamna attack chatharkiba kuki terrorist sing adu mobung maitai khulga nakna leiba makhogi church anidagi lumlaga chatharkibani maikai anidagi nongmai amasung bom kapsilakpada natana nakna leiriba jaron khuldagi su kuki terrorist singna khut tharakibani makhogi attack asi ngarang ayuk saijang khulda kuki terrorist singna sizinaba sagalamba bunker ama state force yauna combined force ki personnel singna thugaiduna sidokhiba gi matungdagi chatharkhibani makhogi bunker thugaire haiduna waraubu oigani thajanari ngasi numidang thengji laktuna nongai yoselak dai faubada khul asigi maitai khunja sing mikup nahum singna lainari haina phongdorakhe atopa post amada arambai tengol gi luching porel korongan bakhumana thagalakpa post ama muk share tawjage Meiteise punsinbadi heite Thugaibadi yam hai pikhraba tampak si tariba Meiteise pung ani phana gari thobam leiba natte masida amuk lawai imphal na amuk khatnaba adugi khuldudi aduni adhani kaina karemnaba jiri maitai kasar maitai kaina noknaba Thugaibadi phajana hai haina mahakna share tawagli makha chatharakpada angomcha bimol akoijamna thagalakpa post ama muk share tawjage furup masen khana hallaga dive and rule bu mateng pangsinbata natana maitai maraktasu singchep thaduna mi bu lana uhannaba hauna lonchat yaudaba wangang sangang ludaba miyoi thidoktuna social media da troll tawhanba aki ekhang pohanduna mi gi machin menaba namthanaba honaba pikhraba iramdamduda lawai imphal thobal hairok tawduna machet khaibung tahanaba siliba laipak miyabu chamam nahanba kangkhong chaihanba asibu Manipur amadi maitai furup kannaba tawri haibadura mapuna chanba miyoini haiduna tawriba haibadura mapuna chanbasi sectarian politics tawduna Manipur thugainaba honariba aikhoida lan tawrigliba kangbu dusuni mapuna chanbasi makhoi khakta natte haibasi laipak miyamna khangba wani haina mahakna pendaba wafam thamlagli makha chatharakpada arambai tengol sangmai unit ki robin mangang khairakpamna thagalakpa post ama muk share tawjage handak AT gi commander mayam amana mathang ingkhol gari bandan thamnarakliba singsi magi nupi gi sana sanabadi oiramoi laibak singakpada tangai phadaba potchai leinaba oiramgani yolo ichil inausa aikhoi noigidi atataini yonba yaba loina yonthoknaro aigi su yam chatkhre miyamda khanghandaba yam khre lanthum mangkhrise noi akhoi atataini na sirasu nongmatangdi miyamna kappaga leimana ama ani katpiramaga chahi olakpadadi napi haujilaga santhi phaijilaga loire lansi thibong ahau bacharaga chummi lali haidana karemnaraga sum yengbagi kangbu amasu lei makhoi suni akhoi na ngalibasi haina mahakna penda wafam tamlable ngasigidi matangsida video si losinjarage channel sibu nuksibiduna subscribe tawsanbiyu channel si 50k yogodaba 3k mukta ngaisalagle aduna subscribe tawdaba isin inaw singna yaragadi subscribe tawsanbiyu haina ningsingjari thank you